Dada, kaino nanga taurise, hogolo base, hogolo. Kaigi mit ushilino haibane. Nangbu aigi pauko ngaini harambadaine. Nangbu aingonda khumfam chetna leptuna aigi pauko ngaini harambadaine. Aduga kaigino sumaina lairise. Aishu nangi paukom pinaba wakal mayam khallabane. Aduga nangna asumna oirakliba fibamsida ai karamna yengduna layu haibano dada. Laija adumak sana lembagi masada mamaidu pulap upsinnaduna hik launa kapli. Sana lembadi laijagi mataududa ngakpasu pokli. Aduga laijagi wahaiduda harawasu poktuna kayamta hek hairakti. Tuminna adumak nukmi lay. Eleska thanilgadi thongjul panduda kanna maya higatli. Gitadi taunariba maongduda bab takri. Rinana hairakiba nupi machadu manadi machabemni khallubani. Adubu laijagi wahai wata tauriba thabak singduda gyan laikrabi gitani migi mityeng na yeng khangkrabi gitanadi mikoptuda khangba ngamkri. Adubu machabemdi mamitu I kana laijada sangtrik yengduna lay. Gitana laijagi manakta prap changsinbiduna laijabu kaurai. Bema se mama wahage kapkono hogolo. Mama gane wari fasana sanaseba. Laija kapli hogatuna gitada yenglai. Gita laijagi mataududa haifet noklaga. Ise mapi kase loina tarene. Kaigi kapino kemta taudine nangi dadase kemta taudese kapkono. Laija gitagi wahaiduda sana lembada amuk nongkhalaga yenglai. Adubu sana lemba nokmi lerambaduda ngaihaktang karino haina khalli. Aduga gyan tarakpada ikaina mamaidu nonthatuna laiki. Machabemdi taunariba mataududa yengba ngamlaktraduna famlambadagi fuk hagotuna kadudagi thokri. Bema lao mamagane sida famsi lao. Laijadi upai leita mamaidu ngaksang ngangna nonthatuna lay. Eles thongjul pandagi haifet mangaktu lisil laklaga hairai. Laija nang aingonda saunuko adugi hangdong lamoibaduna thoanba ngaktane. Magi ningaida upai leitadana aishu angamba pambai sizinakibane. Ai lande ko Laija, ai lande. Horen yum haningakanda haro ai amuk tinbige. Saunaroishiko sauba yade. Upai leitadana tawkhibane. Upai lemandabagi haikiba thikiba chinneba saunuko Laija. Alex gitada amuk onsillaga. Mama gita nang tokda horo khara thembiro aidi shwaidagi natre. Alex wahai khara si hairamlaga noktana thanilga chenthokri. Laijadi sauningna Alex oina chenkibadu yengduna lehawi. Laija amuksu khanglau laurai. Tamo Alex ngaikhuo ayumda chaninge haujik thinbiramo ngaikho haibane. Alex ti Laijana nganglibadu mawaga laubide mana thokpa chenkri. Gitana Bema ichagi mingdi kai kauge sakna sak fajariba onthokna nungshikhreda ijadi. Laija adumak tablapna khumlai. Laija kawe mabo. Haima onthokna pakjakhreda ichagi mingsidi ing lauraba ichagi maithonsida laija kaubasidi onthokna chanakhreda pakcheida tasengna pakchei ado bema mabo kaugano mama oina kawo. Laija gitada haifet yenglaklaga mama hangne karino onthokna nungsibe chasibo nungsikre ichana pamsena khandorakpanina nungsibasu hengale taurise. Laijadi gitana hariba wadu bhab taba natte. Sana lembadi nokmi gitaga laijagagi mataudu yengduna lay. Mawa machet amata nganglagte adumak nokmi lay. Laijana ado mama nangse kanano. Gita nokfet tawna hairai. Nang asigine dada sigine mama ne. Ha dada sana lembagi mama. Oima aidi ngamaroida ikaibana sireda. Laija amuk mamaidu makut anina kumjilaga laiki. Sana lembaga gitagadi tasengna makhol thokna nokli laijagi mataududa icham chamjabi laijagi mataududa khoidana pena nokli gitana amuk wadu makha tarai. Haima bema karigi karinone ikaiganuse mama kaisumta khande. Ado mama aidi asigi dadasiga koina diye mana nungshi hairapa khaktangne aidi mangonda yadiye yai haidriye. Tamo Alexna ma tushinbadagi makhong animak tiena haye. Adugi aidi pakhatlubane. Adugi shum pakhat mandana sida lakpane. Aidi manungsidiye mabo. Sana lemba nokmi lerambadu laijagi wahaiduda gitagi mamangda ikaibana tawfam khangjilakrabani. Gitadi sana lembada amuk yeng laijada amuk yeng nokmi adumak lay.
ꯂꯥꯏꯖ ꯋꯥꯈꯜꯗ ꯑꯩꯁꯦ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯄꯦꯜꯂꯕꯅꯤ ꯑꯣꯏꯕ ꯄꯦꯜꯂꯕꯅꯤ ꯇꯁꯦꯡꯅ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯩ ꯀꯤꯔꯒ ꯆꯦꯜꯂꯒ ꯁꯑꯣꯡ ꯑꯣꯡꯅꯩ ꯍꯥꯏꯗꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯇꯥꯃꯣ ꯑꯦꯂꯦꯛꯁꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯉꯁꯤ ꯂꯥꯏꯖ ꯑꯦꯂꯦꯛꯁ ꯅꯤꯡꯁꯤꯡꯂꯛꯄꯗꯨꯗ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯛꯏ ꯇꯥꯃꯣ ꯑꯦꯂꯦꯛꯁꯅ ꯃꯃꯥꯒꯤ ꯇꯥ ꯍꯥꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯗꯁꯅꯥ ꯂꯦꯡꯕꯅꯗꯤ ꯃꯃꯥꯗꯤ ꯂꯇꯥ ꯀꯧꯋꯦꯅ ꯍꯥꯏꯈꯤꯕꯅꯦ ꯅꯍꯥꯟ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯗ ꯗꯣꯛꯇꯔ ꯂꯇꯥ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯐꯝꯃꯤꯟꯅꯩꯁꯤꯅ ꯃꯃꯥꯒꯤ ꯇꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯒꯤꯇꯥꯒ ꯂꯇꯥꯒꯁꯦ ꯀꯔꯤꯅꯣ ꯀꯅꯥꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯩ ꯉꯥꯎꯔꯦ ꯒꯤꯇꯥꯅ ꯀꯧꯔꯛꯄꯗꯨꯗ ꯂꯥꯏꯖ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯕꯦꯝꯃ ꯏꯃꯥ ꯍꯣꯇꯦꯜꯗꯒꯤ ꯆꯥ ꯂꯧꯔꯨꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯀꯨꯏꯔꯛꯑꯣꯏ ꯏꯃꯥ ꯀꯩꯁꯨ ꯀꯨꯏꯔꯛꯑꯣꯏ ꯉꯥꯏꯍꯥꯛꯇꯪꯅꯤ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯗ ꯐꯖꯅ ꯋꯥꯔꯤꯗꯨ ꯍꯪꯂꯒꯦ ꯈꯟꯈꯤꯕꯅ ꯃꯥ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯒꯤꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯂꯦꯝꯕ ꯋꯥ ꯉꯥꯡꯂꯛꯏ ꯑꯦꯂꯦꯛꯁꯅ ꯐꯖꯅ ꯂꯛꯅꯕꯤꯈ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯑꯉꯥꯡꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯇꯥꯃꯣ ꯑꯦꯂꯦꯛꯁꯅ ꯅꯪꯅꯅꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯠꯇꯦ ꯑꯦꯂꯦꯛꯁꯅꯅꯦ ꯑꯩꯅ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯕꯤꯔꯛꯀꯅꯨ ꯑꯦꯂꯦꯛꯁꯅ ꯇꯧꯕꯅꯦ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯄꯩꯅ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯍꯩꯔꯝꯃꯤꯕ ꯅꯪꯕꯨ ꯑꯩꯁꯦ ꯀꯤꯗ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯀꯤꯔꯗꯤ ꯉꯁꯥꯏꯅ ꯍꯧꯒꯠꯂꯒ ꯆꯦꯟꯈ꯭ꯔꯅꯤ ꯀꯤꯗꯕꯒꯤꯅꯦ ꯐꯝꯃꯤꯁꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯇꯧꯕ ꯉꯝꯕ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦ ꯑꯩꯅꯗꯤ ꯏꯪꯖ ꯇꯞꯆꯕꯤ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯐꯥꯎꯕꯤ ꯑꯣꯏꯔꯝꯃꯦ ꯅꯪꯁꯨ ꯕꯦꯠ ꯃꯥꯜꯂꯤꯗꯨꯗꯤ ꯅꯍꯥꯟꯋꯥꯏ ꯍꯧꯖꯤꯛꯅ ꯂꯥꯏꯖ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ ꯁꯅꯥꯂꯦꯝꯕ ꯅꯣꯛꯃꯤ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯍꯧꯖꯤꯛꯅ ꯀꯩ ꯃꯥꯜꯂꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯕꯒ ꯌꯥꯔꯣꯏ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯑꯅꯤ ꯑꯣꯏꯅ ꯍꯪꯉꯣ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯍꯥꯏꯔꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯇꯥꯒꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯔꯣꯏꯗ꯭ꯔꯣ ꯑꯩ ꯋꯥꯈꯜ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯅꯠꯇꯅ ꯃꯤꯅ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯟꯁꯨ ꯉꯥꯡꯉꯒ ꯂꯩ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯍꯥꯏꯔꯛꯑꯣ ꯅꯗꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯗꯨꯕꯨꯔꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯃꯤ ꯍꯥꯏꯔꯛꯑꯣꯕ ꯃꯃꯥ ꯒꯤꯇꯥꯁꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯃꯥꯅꯦ ꯑꯩꯒꯤ ꯃꯃꯥ ꯑꯗꯨꯒ ꯃꯃꯥ ꯂꯇꯥꯗꯤ ꯁꯅꯥꯂꯦꯝꯕ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯃꯥꯅꯦ ꯑꯩꯒꯤ ꯃꯃꯥ ꯃꯃꯥ ꯒꯤꯇꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇ꯭ꯔꯣ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯂꯩ ꯁꯛꯐꯝꯗꯨ ꯍꯣꯡꯗꯦ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯗꯨꯃꯛ ꯄꯤꯔꯛꯏ ꯂꯥꯛꯇꯦꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯃꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ ꯂꯥꯏꯖ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯗꯗꯥ ꯅꯪ ꯀꯞꯄ꯭ꯔꯥ ꯃꯃꯥ ꯂꯩꯇꯕꯁꯦ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯕꯕꯥ ꯂꯩꯇꯕꯗ ꯌꯥꯝꯅ ꯀꯞꯄꯦ ꯌꯥꯝꯅꯁꯨ ꯋꯥꯈꯤ ꯀꯞꯇꯦꯅ ꯑꯩꯒꯤꯗꯤ ꯃꯃꯥ ꯒꯤꯇꯥ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥ ꯂꯇꯥꯅ ꯄꯣꯛꯆꯕꯤ ꯃꯃꯥ ꯒꯤꯇꯥꯅ ꯌꯣꯛꯆꯕꯅꯦ ꯃꯃꯥ ꯒꯤꯇꯥꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕꯅꯦ ꯃꯃꯥ ꯒꯤꯇꯥꯅ ꯌꯣꯛꯆꯕꯤ ꯃꯃꯥꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯃꯃꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯌꯦ ꯁꯅꯥꯂꯦꯝꯕ ꯋꯥꯈꯜꯗ ꯂꯥꯏꯖ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯋꯥꯐꯝꯁꯤꯃꯗꯤ ꯅꯐꯝꯗꯒꯤ ꯂꯣꯠꯂꯒꯦ ꯑꯩ ꯂꯣꯠꯂꯒꯦꯀꯣ ꯑꯩꯒꯤ ꯃꯃꯥ ꯂꯇꯥ ꯍꯤꯡꯂꯤꯌꯦ ꯉꯁꯤꯁꯨ ꯍꯤꯡꯂꯤꯌꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯅꯨꯄꯤꯒꯤ ꯁꯥꯒꯩ ꯑꯁꯦꯡꯕ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝ ꯃꯃꯥꯗꯣ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯇꯤꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯃꯥ ꯁꯅꯥꯂꯦꯝꯕꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯑꯗꯨꯅꯤ ꯀꯞꯄ ꯌꯥꯗꯦꯀꯣ ꯀꯞꯄꯗꯤ ꯌꯥꯝ ꯐꯠꯇꯦꯕ ꯗꯗꯥ ꯀꯞꯀꯅꯨꯀꯣ ꯂꯩꯍꯧꯔꯤꯕꯁꯤꯡꯒꯤ ꯈꯜꯂꯒ ꯊꯧꯅꯥ ꯐꯅ ꯍꯤꯡꯒꯗꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯑꯩꯁꯨ ꯊꯧꯅꯥ ꯍꯟꯗꯈꯩ ꯏꯃꯥꯒ ꯊꯣꯏꯕꯤꯒꯒꯤ ꯂꯦꯞꯄꯤꯁꯤꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯊꯧꯅꯥ ꯐꯗꯧꯕ ꯁꯅꯥꯂꯦꯝꯕꯗꯤ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯃꯇꯧꯗꯨꯁꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯅꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯁꯅꯥꯂꯦꯝꯕꯒꯤ ꯃꯐꯝꯗꯗꯤ ꯃꯥꯅꯦ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯅꯦ ꯅꯪꯒꯤ ꯅꯇꯧꯗꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯤꯅꯦ ꯑꯩꯒꯤ ꯂꯥꯏꯖꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯊꯧꯅꯥ ꯐꯕꯤꯅꯦ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯤ ꯁꯅꯥꯂꯦꯝꯕ ꯏꯉꯛ ꯉꯛꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯔꯤꯗꯨꯅ
ꯍꯩꯃꯥ ꯃꯆꯤꯟꯒꯥꯁꯦ ꯁꯨꯝ ꯇꯨꯝꯊꯣꯔꯛꯑꯦ ꯂꯥꯏꯖꯥ ꯆꯤꯟꯗꯣ ꯏꯝꯐꯥꯜ ꯌꯧꯈꯤꯗꯣꯔꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯀꯩ ꯂꯥꯟꯈꯤꯕꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯂꯥꯏꯖ ꯃꯆꯤꯟꯒꯥꯗꯨ ꯄꯩꯔꯤ ꯄꯩꯔꯤ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯂꯥꯏꯖ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯁꯥꯎꯔꯤꯅꯦ ꯑꯩ ꯑꯁꯤꯐꯥꯎ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯏꯖ ꯍꯥꯏꯗ꯭ꯔꯗꯤ ꯃꯤꯒꯤ ꯂꯥꯏꯖ ꯍꯥꯏꯌꯨ ꯍꯥꯏꯔꯣ ꯆꯠꯂꯣ ꯑꯗ ꯑꯩꯁꯦ ꯀꯅꯥꯝꯇꯒꯤ ꯂꯥꯏꯖ ꯅꯠꯇꯦ ꯑꯩꯁꯦ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯂꯥꯏꯖ ꯃꯤꯒꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯁꯅꯥꯂꯦꯝꯕ ꯋꯥꯗꯨ ꯃꯈꯥ ꯈꯨꯝꯒꯦ ꯇꯧꯔꯝꯕꯗꯒꯤ ꯃꯃꯥꯒꯤꯗ ꯆꯪꯂꯛꯄꯗꯨꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨ ꯂꯥꯏꯖ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥꯒꯤ ꯍꯤꯗꯥꯛꯇꯨ ꯄꯤꯖꯒꯦ ꯈꯟꯅ ꯂꯩꯃꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯒꯨꯂꯤ ꯑꯃ ꯆꯥꯗ ꯋꯥꯠꯂꯤꯌꯦ ꯇꯨꯝꯃꯕꯣ ꯚꯦꯃꯥ ꯃꯃꯥ ꯇꯨꯝꯗ꯭ꯔꯤꯌꯦ ꯂꯥꯏꯖ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯩ ꯃꯃꯥ ꯅꯪ ꯒꯨꯂꯤ ꯑꯃ ꯆꯥꯕ ꯀꯧꯔꯝꯃꯦ ꯆꯥꯛ ꯇꯣꯛꯑꯒ ꯆꯥꯒꯗꯕ ꯑꯃ ꯀꯔꯝꯕꯅꯣꯅꯦ ꯏꯃꯥꯗꯤ ꯁꯨꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯀꯗꯥꯏꯅꯣ ꯑꯣꯍꯣ ꯁꯤ ꯑꯣꯏꯔꯦꯗꯅ ꯏꯃꯥꯗꯤ ꯃꯁꯛꯀ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯂꯩꯃ ꯒꯨꯂꯤꯗꯨ ꯆꯥꯕ ꯂꯣꯏꯕꯒ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯚꯦꯃꯥ ꯊꯣꯏꯕꯤꯗꯤ ꯇꯨꯝꯍꯧꯔꯕꯣ ꯇꯨꯝꯍꯧꯔꯦ ꯃꯃꯥ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯅꯅꯥꯎꯁꯤꯁꯨꯅꯦ ꯅꯣꯡꯃꯒꯤ ꯃꯁꯥꯁꯦ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯃꯈꯣꯡꯁꯤꯁꯨꯅꯦ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤꯅꯅꯦ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯋꯥꯖꯔꯦ ꯆꯩꯅꯥꯈꯣꯜꯁꯤꯗ ꯅꯠꯇꯅꯅꯦ ꯋꯥꯈꯜꯁꯨ ꯌꯥꯎꯅ ꯋꯥꯔꯦꯅꯦ ꯑꯗꯨꯅ ꯃꯥꯁꯦ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯑꯦ ꯏꯃꯥ ꯁꯦ ꯑꯗꯨꯒꯤꯗꯤ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯣꯕ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯅꯥꯎꯗꯤ ꯑꯩꯅ ꯐꯅꯕ ꯂꯥꯌꯦꯡꯗꯣꯏꯅꯦ ꯍꯧꯖꯤꯛ ꯈꯔ ꯐꯔꯛ ꯇꯥꯕꯒꯤ ꯇꯧꯕꯅꯦ ꯈꯔ ꯂꯩꯔꯒ ꯐꯔꯅꯤꯗ ꯅꯣꯏꯒꯤ ꯈꯟꯕꯗꯅꯦ ꯏꯃꯥꯁꯦ ꯁꯤꯕ ꯉꯝꯗꯅ ꯂꯩꯔꯦꯅꯦ ꯏꯃꯥꯅ ꯏꯆꯥꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗꯅꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯃꯃꯥꯅꯦ ꯑꯩꯁꯦ ꯃꯃꯥ ꯅꯪꯁꯤꯗꯤ ꯅꯪ ꯂꯩꯔꯝꯕꯒꯤꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯃꯤꯁꯦ ꯀꯩꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯍꯛꯆꯥꯡ ꯁꯣꯛꯅꯕ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯀꯩ ꯋꯥꯅꯣ ꯃꯃꯥ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯁꯤꯗꯅꯦ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯈꯪꯅꯤꯡꯉꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕ ꯈꯪꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯃꯃꯥ ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯌꯦ ꯀꯩꯒꯤꯅꯣ ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯃꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯃꯥ ꯅꯥꯕ ꯐꯅꯕ ꯍꯤꯗꯥꯛ ꯆꯥꯏꯁꯤꯗꯤ ꯕꯦꯃꯥ ꯅꯪ ꯃꯃꯥꯗ ꯏꯀꯥꯏꯒꯅꯨ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯄꯥꯝꯃꯤꯅꯦ ꯅꯪꯅ ꯐꯔꯗꯤ ꯊꯣꯏꯕꯤꯁꯨ ꯅꯪꯅ ꯌꯦꯡꯁꯤꯟꯕ ꯉꯝꯅꯤꯗꯅ ꯑꯗꯨꯅ ꯏꯃꯥꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯂꯤꯉꯩꯁꯤꯗꯅꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯏꯃꯤꯠ ꯄꯦꯅ ꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯉꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯗ ꯏꯀꯥꯏꯗꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯩ ꯂꯩ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ ꯃꯄꯤꯗꯨꯁꯨ ꯇꯞ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯎꯈꯤꯅꯤ ꯈꯟꯅ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯆꯩ ꯂꯩꯃ ꯁꯣꯜꯂꯤ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯕꯤꯔꯛꯏ ꯕꯦꯃꯥ ꯏꯃꯥꯗ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯏꯃꯥꯅꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯒꯤꯔꯤ ꯇꯛꯑꯦ ꯍꯥꯏꯗꯨꯅꯅꯦ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ ꯏꯃꯥꯅꯅꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗꯅꯦ ꯏꯆꯥꯒꯤꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯂꯥꯏꯖ ꯇꯞꯂꯞꯅ ꯈꯔ ꯏꯀꯥꯏꯔꯞ ꯍꯥꯏꯔꯛꯏ ꯃꯃꯥ ꯈꯪꯅꯕꯗꯤ ꯂꯩꯌꯦ ꯅꯨꯡꯁꯤꯅꯕꯗꯤ ꯂꯩꯇꯦ ꯂꯩꯃ ꯏꯉꯛ ꯉꯛꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯕꯦꯃꯥ ꯃꯃꯥ ꯚꯥꯞ ꯇꯥꯗꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯔꯤꯅꯣ ꯂꯥꯏꯖ ꯈꯖꯥꯏ ꯑꯅꯤꯗꯨ ꯕꯪ ꯁꯥꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯅꯗꯤ ꯃꯥꯗꯣ ꯄꯥꯛꯅ ꯅꯨꯡꯁꯤꯗ꯭ꯔꯤꯌꯦ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯈꯔ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯦ ꯃꯤꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯈꯔ ꯐꯩꯌꯦ ꯈꯔ ꯅꯠꯇꯦ ꯌꯥꯝ ꯐꯩꯌꯦ ꯃꯃꯥ ꯂꯩꯃ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯏꯆꯥꯅ ꯋꯥꯈꯜ ꯈꯔ ꯈꯜꯂꯤꯕ ꯃꯍꯥꯛꯇꯨꯕꯨ ꯀꯅꯥꯅꯣꯅꯦ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯉꯁꯤꯗꯒꯤꯅꯦ ꯋꯥꯈꯜꯗꯣ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯈꯜꯂꯣ ꯏꯃꯥꯅꯅꯦ ꯑꯌꯥꯕ ꯄꯤꯔꯕꯅꯤꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯅꯠꯇ꯭ꯔꯕꯁꯨꯅꯦ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕ ꯑꯣꯏꯒꯗꯕꯅꯤꯀꯣ ꯏꯃꯥꯒꯤ ꯂꯥꯏꯖ ꯍꯣꯏꯕ ꯏꯃꯥ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦꯕ ꯏꯃꯥꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯂꯩꯃ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯍꯥꯟꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯅꯪꯁꯦ ꯃꯥꯒꯤ ꯃꯆꯥ ꯍꯔꯤꯒꯤꯅꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏꯅꯦ ꯏꯃꯥꯗ
ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯤꯠꯌꯦꯡꯗꯨ ꯈꯔ ꯂꯨꯁꯤꯟꯅ ꯃꯃꯥꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯅꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯏꯃꯥꯅꯅꯦ ꯅꯪꯒ ꯇꯥꯟꯅꯔꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯋꯥꯗꯤ ꯏꯃꯥꯅ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅꯕꯨ ꯉꯁꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯂꯤꯕꯁꯤꯅꯤ꯫ ꯂꯥꯏꯖ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯏꯃꯥ, ꯍꯌꯦꯡꯃꯛ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯄꯤꯈꯣ꯫ ꯑꯩꯅ ꯇꯥꯇꯣꯟꯕꯨ ꯏꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯈꯟꯕ ꯂꯩꯇꯦ꯫ ꯍꯣꯏꯗ ꯏꯆꯥꯅꯕꯨ ꯑꯗꯨ ꯌꯧꯅ ꯈꯜꯂꯗꯤꯅꯦ, ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏ꯫ ꯍꯌꯦꯡꯃꯛꯅꯦ ꯆꯠꯇꯨꯅꯅꯦ ꯅꯪꯒꯤ ꯄꯥꯕꯨꯡꯗꯅꯦ ꯍꯥꯏꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯏꯁꯥꯁꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯁꯦ꯫ ꯏꯃꯥ, ꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯊꯦꯡꯉꯦꯕ, ꯍꯌꯦꯡꯃꯛ ꯆꯠꯇ꯭ꯔꯁꯨꯅꯦ ꯏꯃꯥꯅ ꯍꯛꯆꯥꯡ ꯉꯝꯕ ꯀꯥꯟꯗ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯏꯌꯦꯕ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯏꯖ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ꯫ ꯇꯧꯐꯝ ꯈꯪꯗꯕꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯠ ꯐꯝꯊꯩ꯫ ꯑꯗꯨꯒ ꯁꯅꯥꯂꯦꯝꯕꯅ ꯄꯤꯔꯛꯄ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯚꯔꯗꯨ ꯁꯦꯒꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯍꯩꯃꯥ, ꯁꯤꯒꯤ ꯐꯣꯟꯁꯤꯗꯤ ꯅꯝꯕ ꯌꯥꯗꯕꯤ ꯇꯥꯇꯣꯟꯒꯤ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯄꯥꯛꯄꯗꯨꯅꯤꯅꯦ꯫ ꯁꯤꯗꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯕ? ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯦ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯂꯥꯏꯖ ꯐꯣꯟꯗꯨ ꯉꯥꯏꯍꯥꯛ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯤ, ꯑꯃꯨꯛ ꯕꯣꯛꯁꯇꯨꯗ ꯍꯥꯞꯆꯤꯜꯂꯤ, ꯑꯃꯨꯛ ꯂꯧꯊꯣꯛꯏ, ꯆꯥꯔꯖꯔꯗꯨ ꯑꯃꯨꯛ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯀꯧꯕꯅ ꯁꯦꯝꯕꯗꯤ ꯍꯩꯇ꯭ꯔꯤ꯫ ꯂꯥꯏꯖ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯁꯤꯕꯣ, ꯑꯁꯨꯛ ꯂꯨꯕꯁꯤꯕꯣ? ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯗꯕ ꯐꯣꯟ ꯑꯣꯏꯅ ꯄꯤꯁꯤꯜꯂꯛꯏ ꯖꯥꯠꯂꯥ? ꯑꯩꯅ ꯈꯔ ꯄꯪꯕꯁꯤꯗ ꯃꯥꯒꯤꯁꯦ ꯂꯛꯅꯔꯤ ꯖꯥꯠꯂꯥ? ꯑꯩꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯔ ꯈꯟꯕ ꯍꯧꯔꯛꯑꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔ ꯖꯥꯠꯂꯅꯦ ꯑꯩꯁꯦ? ꯇꯥꯇꯣꯟꯒꯤ ꯐꯣꯟꯗꯤ ꯌꯥꯝ ꯂꯥꯏ, ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯕꯒ ꯁꯠ ꯑꯗꯨꯝ ꯉꯥꯜꯂꯛꯑꯦꯕ꯫ ꯁꯤꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯃꯦꯠꯄꯁꯨ ꯌꯥꯝ ꯍꯩꯕꯅꯦꯕ꯫ ꯍꯩꯃꯥ, ꯊꯣꯏꯗ ꯌꯦꯡꯍꯟꯒꯦ, ꯃꯥꯗꯤ ꯍꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯥꯏꯖ ꯊꯣꯏꯕꯤꯅ ꯇꯨꯝꯂꯤꯕꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ꯫ ꯊꯣꯏ, ꯑꯝꯇ ꯍꯧꯒꯠꯂꯣꯕꯁꯦ꯫ ꯊꯣꯏꯕꯤ ꯎꯏꯔꯤ꯫ ꯆꯤꯆꯦ, ꯀꯩꯗꯧꯔꯒꯦ? ꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣꯕ꯫ ꯆꯤꯆꯦꯅꯦ ꯁꯤ ꯁꯦꯝꯕ ꯍꯩꯇ꯭ꯔꯦꯕ, ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯊꯣꯏ꯫ ꯐꯣꯟꯁꯤꯔꯣ ꯆꯤꯆꯦ? ꯀꯅꯥꯒꯤꯅꯣ? ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ? ꯂꯥꯏꯖ ꯈꯔ ꯏꯀꯥꯏꯔꯞ, ꯅꯍꯥꯟ ꯗꯗꯥ ꯁꯅꯥꯂꯦꯝꯕꯅ ꯄꯤꯔꯛꯄꯗꯨꯅꯦ꯫ ꯑꯁ, ꯅꯪꯕꯨ ꯄꯤꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯁꯦꯒꯥꯏꯔꯤꯅꯣ ꯀꯣꯚꯔꯁꯦ? ꯂꯥꯏꯖ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯃꯟꯗꯅ ꯁꯥꯎꯖꯤꯟꯅꯔꯛꯏ꯫ ꯁꯤ ꯑꯉꯥꯡꯁꯦ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ, ꯑꯝꯇ ꯌꯦꯡꯕ ꯌꯥꯅꯕ ꯁꯦꯝꯃꯛꯑꯣ ꯍꯥꯏꯕꯅꯦ ꯁꯠ꯫ ꯊꯣꯏꯕꯤꯗꯤ ꯏꯉꯛ ꯉꯛꯅ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯐꯣꯟꯗꯨ ꯂꯧꯔꯒ ꯑꯣꯐꯇꯨ ꯍꯥꯡꯉꯤ꯫ ꯐꯣꯟꯗꯨ ꯉꯥꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯍꯔꯥꯎꯅ, ꯑꯁ ꯌꯥꯔꯦ, ꯁꯤ ꯑꯣꯏꯔꯗꯤ ꯉꯥꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯍꯩꯌꯦ꯫ ꯆꯤꯆꯦ, ꯅꯪ ꯉꯥꯎꯔꯦ, ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯅꯪ ꯗꯥ ꯁꯅꯥꯂꯦꯝꯕ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯦꯕ꯫ ꯏꯕꯣꯛ ꯍꯅꯨꯕꯤ, ꯅꯪꯅ ꯈꯪꯗꯕ ꯂꯩꯄꯣꯟꯇꯦ꯫ ꯀꯔꯥꯏ, ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ, ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯩ꯫ ꯀꯅꯥꯒ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯈꯣꯏꯒꯤ ꯕꯦꯠꯀ, ꯇꯥꯃꯤꯜꯒꯤ ꯕꯦꯠ ꯍꯅꯨꯕꯒ꯫